ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯕꯪ ꯂꯥꯟ YouTube ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯔꯥꯀꯦꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣꯝꯅ ꯊꯝꯅꯦꯜ ꯌꯦꯡꯂꯀꯥꯟꯗꯗꯤ ꯈꯪꯕꯤꯔꯝꯂꯒꯅꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯇꯤቭ ꯌꯥꯝꯅ ꯅꯣꯂꯦꯖꯦꯕꯜ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯩ ꯅꯕꯤꯒꯤ ꯍꯧꯖꯤꯛ ꯀꯦꯁꯕꯦꯛꯅꯆꯤꯡꯕꯁꯨ ꯂꯩꯔꯤꯕꯀꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ ꯅꯕꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯪꯃꯤꯟꯅꯁꯦꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯂꯣꯒꯣꯁꯦ ꯑꯁꯨꯝꯅ ꯊꯣꯛꯏ ꯅꯕꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯅꯕꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯦ ꯒꯨꯒꯜ ꯄꯦ ꯄꯦꯇꯤꯑꯦꯝ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯁꯤꯒꯨꯝꯕ ꯁꯔꯚꯤꯁ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯃꯅꯦꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ UPI ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯖꯤꯄꯦꯗ ꯄꯩꯁꯥ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗꯁꯨ ꯄꯩꯁꯥ ꯊꯥꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯦꯗ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯁꯤꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯐꯪꯕ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟ ꯑꯗꯒꯤ ꯒꯣꯜ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯀꯣ ꯑꯁꯤꯒꯨꯝꯕ ꯏꯟꯁꯨꯔꯦꯟꯁ ꯄꯦ ꯇꯧꯕ ꯌꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯦꯀꯥꯎꯟ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯅꯝꯁꯤꯜꯂ ꯃꯇꯨꯡꯗ ꯒꯦꯠ OTP ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯁꯤꯜꯂꯁꯤ ꯃꯁꯤ ꯅꯝꯂꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ 6 ꯗꯤꯖꯤꯠꯀꯤ OTP ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯍꯥꯞꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯦꯂꯣ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯁꯤꯜꯂꯁꯤ ꯑꯦꯂꯣ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯇ ꯀꯔꯤ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯑꯦꯀꯥꯎꯟ ꯁꯦꯝꯃꯒ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯣ ꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯃꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯕꯦꯡꯅꯆꯤꯡꯕ ꯊꯣꯔꯛꯑꯦꯀꯣ ꯕꯦꯡꯆꯤꯡꯕ ꯑꯦꯗ ꯅꯨꯡ ꯇꯧꯁꯤꯟꯕ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯣꯜꯔꯦꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯂꯤꯡꯛ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯦꯀꯥꯎꯟ ꯂꯤꯡꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯥꯏꯖꯒꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯐꯣꯟ ꯄꯦꯗ ꯑꯦꯀꯥꯎꯟ ꯂꯤꯡꯛ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯦꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯅꯝꯁꯤꯜꯂꯁꯤ ꯑꯦꯂꯣ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯅꯝꯂꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯁꯤꯝ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤꯁꯤꯗ ꯁꯤꯝ ꯑꯅꯤ ꯌꯥꯎꯔꯦ ꯁꯤꯝ 1 ꯆꯨꯁ ꯇꯧꯔꯦ ꯚꯦꯔꯤꯐꯥꯏ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯅꯝꯁꯤꯜꯂꯁꯤ ꯚꯦꯔꯤꯐꯥꯏ ꯍꯥꯏꯅꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤ ꯅꯝꯂꯕ ꯃꯇꯨꯡꯗ OTP ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯤꯄꯦꯗ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯏꯌꯔꯇꯦꯜ ꯄꯦꯃꯦꯟꯠ ꯕꯦꯡꯛ ꯑꯁꯤ ꯍꯥꯞꯄꯒ ꯎꯠꯆꯔꯒꯦ ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯌꯔꯇꯦꯜ ꯄꯦꯃꯦꯟꯠ ꯕꯦꯡꯛ ꯑꯁꯤ ꯂꯩꯌꯦꯕꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯏꯌꯔꯇꯦꯜ ꯄꯦꯃꯦꯟꯠ ꯕꯦꯡꯛꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯀꯣ ꯁꯤꯅꯤ ꯌꯥꯝ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯀꯦꯁꯕꯦꯛ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯐꯣꯟ ꯄꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯦꯁꯕꯦꯛ ꯍꯜꯂꯛꯏꯀꯣ ꯀꯦꯁꯕꯦꯛꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯍꯟꯕ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯈꯨꯗꯤꯡꯒꯤ ꯀꯦꯁꯕꯦꯛ ꯍꯜꯂꯦꯕꯀꯣ ꯃꯁꯤꯒꯤ ꯀꯦꯁꯕꯦꯛꯁꯦ ꯀꯗꯥꯏꯗ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗ ꯃꯊꯛꯀꯤꯁꯤꯗ ꯌꯦꯡꯕꯤꯌꯨ 1330 ꯍꯥꯏꯅ ꯊꯥꯔꯤꯕꯁꯦ ꯑꯩꯒꯤ ꯀꯦꯁꯕꯦꯛꯅꯤꯀꯣ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯈꯔꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯇꯥꯟꯈ꯭ꯔꯦꯀꯣ ꯐꯪꯈ꯭रे ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯐꯔ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯣꯐꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕꯁꯤꯗ ꯁꯨꯃꯥꯏꯅ ꯀꯣꯏꯜ 250 ꯐꯪꯕꯒꯤ ꯑꯁꯨꯝꯕ ꯑꯣꯐꯔ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯁꯤꯗꯩꯁꯤꯗ ꯐ꯭ꯂꯦꯠ 3000 ꯍꯥꯏꯕ ꯑꯁꯨꯝꯕ ꯑꯣꯐꯔ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯣꯐꯔꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯁꯛꯁꯦꯁꯐꯨल ꯏꯟꯚꯥꯏꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯣꯏꯜ 3,000 ꯐꯪꯕꯒꯤ ꯑꯁꯨꯝꯕ ꯑꯣꯞꯁꯟ ꯄꯤꯔꯤꯕ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯦꯠ 2000 ꯍꯥꯏꯕ ꯑꯁꯨꯝꯕ ꯑꯣꯐꯔ ꯈꯔꯁꯨ ꯂꯩꯔꯤ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕꯁꯤꯗ ꯅꯕꯤ UPI ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤꯗ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯑꯁꯨꯝꯕ ꯑꯣꯐꯔꯁꯤꯡ ꯂꯩꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯏꯂꯦꯛꯇ꯭रिꯛ ꯔꯤꯆꯥꯔꯖ ꯇꯧꯕꯒꯤꯁꯨ ꯄꯩꯁꯥ ꯄꯤꯔꯤꯕ 1000 coils को 1000 coils की वैल्यू से कोई लुपा 10 नहीं सेंगना है गदी को 10 मक फंगद्रगसु 10 फाउबई मनुंगदा फंगबे याई हाइबा सिगी कोइन नसे अखोइना अखोइगे करी करी तौबदा सिनबा याबगे हाइबदु खंगमिनसी हाइबा सिगी कोइल असि गेट कोइल हाइना थारिबसिदा क्लिक तौरसि गेट कोइल हाइना थारिबा सेक्शन असिदा क्लिक तौर मतुंगदा हाइबसिना अखोइना करी करी तौबदा सिनगदगे हाइबदा यंगबियु मैम सिदा को हाइबसि आइगी अकाउंट दोइना कन्वर्ट तौग्रेबको गेट कोइन जिदा तक lau नमलोरे within a second aigi paisa si aigi account da sanga ni bako sumaina akhoi sinna ba yaeba you have redeemed 1300 nabi coil haina thari se ko sumaina akhoi na hari basi akhoi na taliba coil sing asi ju sumaina on thok pa yai ngasi gi video asida mayam da ko
ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯀꯦꯁꯕꯦꯛꯁꯦ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯁ꯭ꯀꯦꯜ ꯑꯦꯟ ꯄꯦ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯃ ꯂꯩꯔꯤ ꯁ꯭ꯀꯦꯜ ꯑꯦꯟ ꯄꯦ ꯍꯥꯏꯕꯁꯦ ꯑꯁꯨꯝꯕ ꯑꯣꯞꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ QR ꯀꯣꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕꯗꯨ ꯊꯥꯕ ꯌꯥꯏꯑꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯜ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯆꯪꯉꯁꯤ ꯑꯦꯂꯣ ꯄꯔꯃꯤꯁꯟ ꯇꯧꯔꯁꯤ ꯑꯍꯥꯟꯕꯒꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯒꯤ QR ꯀꯣꯗ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤ QR ꯀꯣꯗꯁꯤꯗ ꯁ꯭ꯀꯦꯜ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅꯀꯣ ꯁ꯭ꯀꯦꯜ ꯇꯧꯔ ꯃꯇꯨꯡꯗ ꯕꯦꯡ ꯑꯃ ꯈꯜꯂꯁꯤ ꯁꯤ ꯑꯦꯌꯔꯇꯦꯜ ꯄꯦꯃꯦꯟꯠ ꯕꯦꯡꯛꯁꯦ ꯈꯜꯂꯒꯦ ꯄꯦ ꯇꯧꯔꯁꯤ ꯄꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯁꯤꯗ ꯄꯦ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤ ꯅꯝꯃꯁꯤ ꯃꯁꯤ ꯅꯝꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯦꯃꯥꯎꯟꯠ ꯍꯥꯞꯄꯁꯤꯀꯣ ꯂꯨꯄꯥ 100 ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯄꯦ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯅꯝꯃꯁꯤ ꯄꯦ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤ ꯅꯝꯕ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯦꯁꯕꯦꯛ ꯑꯃ ꯐꯪꯉꯦꯕꯀꯣ ꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯁꯤ ꯀꯦꯁꯕꯦꯛ ꯐꯪꯕꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗ ꯁꯤꯗ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥꯔꯛꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯦꯆ ꯀꯥꯔꯗꯁꯦ ꯁꯨꯃꯥꯏꯅ ꯈꯣꯠꯂꯁꯤ ꯁꯨꯃꯥꯏꯅ ꯈꯣꯠꯂ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ 250 ꯀꯣꯏꯜ 250 ꯀꯣꯏꯜ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯕꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯁꯤꯀꯣ ꯂꯨꯄꯥ 2ꯒ ꯄꯩꯁꯥ 30 ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯦꯁꯕꯦꯛꯁꯤꯡ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗꯒꯤꯀꯣ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯦꯞꯁꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯀꯥꯟꯅꯕꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯐꯣꯟꯄꯦ ꯑꯗꯒꯤ ꯄꯦꯇꯤꯑꯦꯝ ꯄꯥꯏꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯏꯑꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯕꯥꯏल ꯔꯤꯆꯥꯔꯖ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤ ꯅꯝꯃꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯅꯝꯃꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯅꯝꯂ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯔꯤꯆꯥꯔꯖꯅꯣ ꯇꯧꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯈꯜꯂꯅꯤ ꯗꯇꯥꯁꯤꯗꯅ ꯗꯇꯥ ꯂꯩꯔꯦ ꯔꯤꯀꯃꯦꯟ ꯄꯦꯛ ꯍꯥꯏꯁꯤꯗꯅ ꯑꯩꯈꯣꯏ ꯑꯟꯂꯤꯃꯤꯇꯦꯠ ꯀꯣꯜꯅꯆꯤꯡꯕ ꯂꯩꯔꯤꯀꯣ ꯍꯥꯏꯔꯤꯕꯁꯤ ꯊꯣꯔꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯅꯝꯃꯅꯤ ꯁꯤꯗꯩꯁꯤꯗꯁꯨ ꯌꯦꯡꯕꯤꯌꯨ 1000 ꯀꯣꯏꯜꯁ ꯐꯥꯎꯕ ꯐꯪꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯔꯤꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 10 ꯐꯥꯎꯕ ꯐꯪꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤꯕꯀꯣ ꯑꯁꯤꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯂꯦꯐ ꯐꯣꯔꯋꯦꯗ ꯇꯧꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯁꯤ ꯂꯥꯛꯑꯁꯤ ꯑꯦꯔꯣꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯤꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯏ ꯏꯂꯦꯛꯇ꯭रिꯛ ꯔꯤꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯂꯦꯛꯇ꯭रिꯛ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯃꯅꯤꯄꯨꯔ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯅꯦꯕꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯊꯤꯕ ꯋꯥꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯣꯀꯣ ꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯁꯔꯆ ꯇꯧꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯅꯦꯛꯁꯟ ID ꯑꯃꯁꯨꯡ ꯃꯤꯇꯔ ꯅꯝꯕꯔ ꯅꯝꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯤꯆꯥꯔꯖꯁꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯗ 1000 ꯀꯣꯏꯜ ꯐꯥꯎꯕ ꯐꯪꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤꯌꯦꯕꯀꯣ ꯑꯁꯤꯒꯨꯝꯕ ꯑꯃꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯎꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯟꯅꯕꯁꯤꯡ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯃ ꯂꯩꯔꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯑꯣꯞꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯀꯣ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯒꯣꯜꯅꯆꯤꯡꯕ ꯑꯗꯒꯤ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯅꯆꯤꯡꯕꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯕ ꯌꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯗꯤꯖꯤꯇꯦꯜ ꯒꯣꯜ ꯍꯥꯏꯁꯤꯗꯀꯣ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯒꯣꯜꯒꯤ ꯃꯃꯜꯁꯦ ꯒꯣꯜꯒꯤ ꯁꯅꯥꯒꯤ ꯃꯃꯜꯁꯦ ꯃꯌꯥꯝ ꯍꯦꯟꯒꯠꯂꯤꯗꯅꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯨꯄꯥ 100 ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯕꯅꯦꯕꯀꯣ 100ꯗꯤ ꯁꯨꯗꯦ 99ꯅꯤ ꯑꯗꯣ 82.56%ꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯇꯔꯟ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯖꯨꯀꯦꯁꯅꯦꯜ ꯄꯔꯄꯁꯀꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯣꯝꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯑꯥꯎꯟ ꯔꯤꯁꯛꯇ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯍꯥꯟꯅ ꯏꯁꯥꯅ ꯔꯤꯁꯔꯆ ꯇꯧꯕꯤꯌꯣꯕꯀꯣ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯍꯥꯏꯔꯛꯄ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯍꯥꯟꯅ ꯔꯤꯁꯔꯆ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯑꯥꯎꯟ ꯔꯤꯁꯛꯇ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯒꯣꯜ ꯑꯃꯁꯨꯡ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯦꯀꯣ ꯃꯁꯤꯗ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯟ ꯂꯧꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯂꯣꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯁꯦꯛꯁꯟ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯗ up to 20 lakhs ꯐꯥꯎꯕꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯂꯣꯟꯁꯤꯡ ꯂꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯣꯞꯁꯟꯁꯤꯡ ꯄꯤꯔꯤꯕ ꯍꯥꯏꯔꯤꯕ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯗꯣ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯁꯨꯔꯦꯟꯁꯅꯆꯤꯡꯕꯁꯨ ꯄꯦ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯤꯡ ꯂꯩꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯀꯥꯔꯒꯤ ꯍꯦꯜꯊꯀꯤ ꯕꯥꯏꯛꯀꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯤꯡꯒꯤꯁꯨ ꯄꯦ ꯇꯧꯕ ꯌꯥꯏ ꯃꯁꯤꯅꯤ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯀꯣ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯒꯦꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯔꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯂꯤꯡꯛꯁꯦ ꯊꯝꯖꯔꯝꯒꯦ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯜꯂꯣ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯐꯣꯟꯄꯦ ꯖꯤꯄꯦꯗ ꯀꯥꯞꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯥꯞꯄꯒ ꯑꯩꯈꯣꯏꯅ ꯀꯦꯁꯕꯦꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯣꯝꯅ ꯀꯃꯦꯟꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯔꯦ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯅꯕꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ
account hangani amasung nabi haiba application asida matau karamna koina cashback sing phangba yagadagi haji kari offer laibagi haibna sing budu khangminare ngasigi video asina adomda knowledgeable informative oi hana khanbi ba targadi haju phawba adomna taibunglan youtube channel sibu subscribe ta wither di subscribe ta bu ka wiganu amasung video sibu like adomgi friend circles da share to view knowledgeable ketang phangena khanbi ba targadi ngasigi damukta di matang sa kainarsi mathang da sungba yamna informative yamna knowledgeable oiba sungba topic amaga loina na muk mayam gi damukta pudun laksage thank you for watching